Kuki lalahubusingna kom phuruki khunja singbu kihalaga phau khongalaga phau thilubu khunja tarasu tamthina phuraga thadorakle hare kom tribe organization belina thadorakpa cherolamagi matungina khunja sing phurakpagi thawng adu haukibu yumsa kaisa numita sagangi dampi village ta thokibani hare Kuki liberation army oigani haiba Kuki militant singna maralaijadaba komgi mioi tarabu tamthina phurakpagi thawng adu kom tribe organization belina yaningdaba phongdorakle mioi ani lambi lamhangnabadagi palel Kuki gi jagada change tawrambada Meitei lipul langathel laluki laloi singna duty tawringeda thengnabada kalhauraga imung manungda tekta kaidana sinakhe hari ngarang thokiba tongan ba thaudokta Kuki terrorist taraga manga sire ahan ba thaudokta Bangladesh army na Kuki taret hat kharo matong Burma da Kuki terrorist nipan sire haina social media singda circulate tongnarakle bosem gi chairman hapkre education s ki joint secretary na thokpa order amagi matungina DM College of Science ki associate professor Akham Joy Kumar board of secondary education Manipur bosem gi chairman oina appoint tawkre political solution puraknaba ITLM na Home Minister Amit Shah da memorandum pisinkre haukiba sahi 2023 gi May ahumdagi horakiba irang asida separate administration gi demand tawduna tongan bu khungjang kya changsiliba indigenous tribals leaders forum ITLM na Manipur da tholiba conflict asigi political solution puraktuna Manipur gi irang asi loisenaba amasung mamang thage 13 da jidi bangi jakurador da CRPF ko khuthonabda laikhidraba Kuki village volunteer taragi thodok ado judicial inquiry chathana balaiba asigi Home Minister Amit Shah da memorandum pisindun takshin kre loinana ITLF ki maikai dagi Home Minister Amit Shah da pisinkiba memorandum aduda Manipur da tholiba conflict asibu laksinaba central government na tharaklaba security force asina lamdam asida lairiba Kuki jo amasung Meitei phurup ani gi marakta khaidokpa natana tungkoiba solution ama oibadi yaroi Manipur gi conflict asilo sinduna lamdam asida lairiba miyam gi marakta tungkoina tangdu laitana ingtapa khanjal handuna laihan gi hairabadi tangai fadana political solution ama mathau tai matamadu Manipur da ing tapa hanjil hangani hainaso memorandum adu da palli hari phawboi mai tharamba singi masang maming takpu ngamba mida lising kun traffic gani haina LMG na phongdokre like minded group LMG Manipur na leptana awa ana taraba singda mateng panglapagi saruk ama oina sengmai kendra gi manung chanbada haukiba December mari gi ahingda loitang lekin thabida leiba nomaithem dev sing sahi yangkai manga gi lawphamda lawrak amagi paidunu thamba phawboi sakhangda singna mai tumna thadok piramdagi awaba taraba dev gi yumda satuna LMG gi thomi singna lupa lising manga gi mateng pangbi khiba loinana phawbai adu mai thabda chenaba mi sing masang maming takpu ngamba mida lupa lising taragi reward pi gani haina LMG na blau thokre pangal khulakta drug lobala pa Meitei leisabi mari drug amasung condom go konana phare hari